Akispan Imphal, Wahengbam Washington na pau pajari, ahanbada maroi pau. Security Force na haukiba pungkun marida tongan bajila singdati humbagi thabak chatabada kulai kya phagale. Pradhanmantri Narendra Modi Brazil ki Rio de Janeiro de thungkre mafam aduda mahakna BRICS ki tara-taret suba awang bathaki mifam da saruk yagani amasung Jharkhand dangarang koilagi khani amada ningkhairakpadagi mioi mari nansinduna sire. Raija sigi singamasung tampaki jila singi singnaba mapam singda pamdaba thokdoksing thoktanaba security force na thi humbagi thabak makhata na chathari police ki pauna hai haukiba pung kunmari da raija sigi tongan bajila singda thi humbagi thabak chathabada 12 bore rifle tara majal loaded rifle ani pompi manga pompi shell manga IED mari amasung grenade mari phagat pangamki Thaubar Jilagi Salungpham Bazar dagi Security Force na aina Tinkrabala Holov Pre-Park Progi Nupi Amasu Fare. Imphal West Jilagi Nagamapal dagi su Pre-Park Progi Mioi Ama Tha Sigi Mari da Faki. Manipur Police na Motor Vehicle Ek ki Makada Drive Chatabada Chalan Kaktuna Sel Loina Lupa Lising Kuntra Mari Khongbat Bangamle Amadi Gari Tara dagi Tinted Film Singchu Loktoki Hairi. Pradhanmantri Narendra Modi ki leibak mangagi khongchat ki mari suba oina Brazil ki Rio de Janeiro da thungkre mangna mafam aduda BRICS ki tara-taret suba awang bathaki mifam da saruk yagani mifam aduda Sri Modi na malem gi oibelengak sasan santi amasung suraksha artificial intelligence pu daita khangna sijenaba ainga sagi phibam malem gi haksel selthum amasung masiga mari leinaba wafam sing yauna maruiba samusya kya gi matangda ma ki mot phungdokani Pradhanmantri na mifam yaubalakpa lusingba kayagasu tongan na unaraba yai. Sri Modi na Brasila dasu chatkani mafam aduna mahakna Rashtrapati Luis Inacio Lula da Silva ga unaduna lalol itik ngaksel energy space technology lau singu haksel amasung miyam rakatona tinaba hengat hanbana singba yauna lam kayada mari hena phagal hannabagi matangda wari sanagani. Paugi merakthana Aten ba break ama. Basket di ang halina. Puri piro laibina idina pagsa-pasa ba yung sunati. Hina cheksin gadabadi acha tak laiba sinida. Gari khambam parking dusu mapam jawda bani ne. Asi after park da hapchalasi ba. Ngai khu. Hima yani ai sum khanjage. Packing tawraba cha tak laiba haibasidi yamna cheksin gadabani. Packet adu da Food Safety and Standards Authority of India fasai gi logo ma di license na registration number yawbra haibadu yenggadaba. Manufacturing date best before na expiry date masisu yawbra yenggadabani. Nutrition information panel na ingredient list adu munna yenglaga afaba hakchang sokluidaba machi ba chinja khangadabani. Matamamagi khunai punsi mahingdu natreda. Haujikta khwaidagi cheksin gadabadi chaba thakpani. Pau jenjariba Food Safety Administration Health Department Government of Manipur. Tabi ba pawasi Akasvani Imphal dagini. Jharkhand gi Ramgarh jila gi Mandu block ki manung chana laiba Mahuwa Tungri-da ngarang koilagi khoni amada ningkhairakpada nansinbadagi mioi mari sire Central Coalfield Limited ki projecta ain na yadaba mongda koila lokthoknaba thabak chatharada kudong thiba thokdok adu thokkibani mi kanba kangbuna ningkhaiba duda nansin kiba mioi taragi manungda mioi tarukti kanba ngamhauki asokpa singadu hospital da aruba phibamda laikannari Ramban gi Chanderkot Lenzer da Amarnath Jatra gi damak chatpa Pahalgam convoy gi iroi loiba gari steering fail oiduna atai gari singda thingjinbadagi jatri kuntra taruk asokapan nangle kahen sokpana tabana makoibu Ramban gi district hospital da layeng labatungda atai gari singna asoi ngam yaudana makoi gi panthungpham tamna pu kre hairi Bihar के हाने की मुख्यमंत्री लालू प्रसाद यादव राष्ट्रीय जनता दल RJD की प्रेसिडेंट ओइना अमुकसो हन्न खनखरे मांगना फम्म सिपाइबा हंदकी असि थारगा 13 सुबनी पाटना दा पांगथोकपा RJD की नेशनल काउंसिल की मिफमदा महाक लंबा यावदना खनखिबनी भारत असि मालेम की ओइना
Laibak ki miyamda manaba sangda sel tum ningthina panganduna manaba khunai ama poraknaba honaba laibak singi manung chanba ngamle. World Bank ki matungina Bharat ki Guinea Index asi 15.5 oiduna Slovak Republic, Slovenia amasung Belarus ki mathangda malem ki khwaidegi ningthina manaba khunai poraknaba honaba mari shublaibak oire. Guinea Index asi income lantum natraga masibu chijinabagi thawang asi laibak odagi yumthong khudingmakta thong manana chathai haibadu khangnabagi khwaidegi pharaba thawang singi manungda amani. America ki Texas ta ising ichau thokpadagi yamdrabada mioi kunmari sire mi kaya thiba khangdana lairi. Texas ki Governor Greg Abbott na Central Texas ki laibak adugi disaster thokle haina lauthokkibaga loinana mangkiba mi thiba amasung mi kanbagi thabak ahing nungthel naidana chathagani hairi. Mi kanba kangpuna hojik phawbada mioi chani hena kanba ngamkhre Texas ki mioi ayamba mi kanbagi thabakta mai onsin akibana laibak adugi ningtam numit palan thoram pangthoklaroi hairi. AFC Asia Cup qualifier gi penultimate match ta Bharat ki nupi team na Thailand bu panjil ani amada thoikre masiga loinena Bharat Australia ki Sydney da pangthokadoriba AFC Asia Cup lisingani kuntarukta yawba yaragani. Ngasi phongba pauche singi maroiba pausingi da makhawjik Khaidem Geetchandra leire Geetchandra Thagachari Washington Kuki inpina makhoigi MLA sing anoba government chamlakpada yawba yaroi haikre haiba pau Yamlaba Myanmar da gimyo sing Mizoram da chensilakre haiba pau amasung ningthina mahi masing tamhalu haiduna rally chatkre haiba pau rauna tongan ba pau sing ngasi Manipur da phongba pauche singi ahan balamai da maroiba pau sing oina phongnari pau sing asi tongan ba mong da headline tawduna Shanghai Express Manipuri amasung English edition pongna firm People's Chronicle naharoge thawdang sana laibak huyalan pauche sing asi ahan balamai da maroiba pau sing oina phongnari Myanmar da lalhoba masen kan khut thongna kre yamlaba Myanmar gi musing Mizoram da chensilakre haiba pau yauna su group singa wari sanabada matam sangdokpagi khanarabasu lepnabadi leitri ground rule amasung game ke matangda khanaki haiba pau singa sina Shanghai Express Manipuri amasung English edition da tongan mamongda ahanba amasung anisuba headline tawduna phongde Kuki inpina makhoigi MLA sing anoba government chamlakpada yawba yaroi haikre haiba pawsi pongnapam pawse gi ahanba headline tawduna phongli pawsi tongan mamong da headline tawduna People's Chronicle pawse gi ahanba headline tawri UPPK gi kadar khara kemtage khulai puraka sian kre haina lobasi gi chairman na phongdokkiba wafamsu pongnapam pawse gi anisuba headline tawri nahar gi thodangda Manipur crisis na chaithen phanglaba mhairo singna Disturbance Free Education Zone demand tawduna release kre haina anishuba headline tawri DC saduna sel demand tawramba mioi ani phare haiba paw amadi Manipur da ingtappa hanjilaknaba center na paikhaleba thabak tawram sing thagat ningai ne haina MLA Khemcha na phongdokkiba wafam pawse asimaki ahanba lamaida maroiba paw oina phongde IDP singi khongjang handokre haiba paw amsu sanalebak pawse ge ahanba lamaida maroiba paw oina phongde Huyalan Pauda, Manipur di Prime Minister gi Aspirational District Program Gurung Chatkadauribra, Narendra Modi na hena chawkhat hanaba district samaga tarani thoi khangat pada yawkeba Chandel district di solid waste management gi thabak hotrong horamle haina ahanba headline tawri. Yalhomi masak khangdokpagi basiar lisingamaga samapan yangkhaimathoi oigedabani haiba demand ahongba leiti haiba paw amsu pawse asimaki ahanba lamaida maroiba paw oina phongli Washington Thagachari Geetchandra aroibada maroiba paw amukhana Security Force na haukiba pung kunmarida tongan bajila singda thiumbagi thabak chathabada khulai kaya phagatle Pradhan Mantri Narendra Modi Brazil gi Rio de Janeiro da thungkhre mahakna mafam aduda BRICS ki 13 suba awangba thakki mifamda saruk yagani amasung Jharkhand ngarang koilagi khoni amada ningkhairakpadagi mioi mari nansinduna sire paw loijare